ngasi phongbasi phongnagi maru oiba paw khara khangatcharaga mayamda share tawjage ahanbada Nupimacha Erak Naduna Sire IT road manakta leiba irang Turel da ngasi nungthul pung ama makhairom tarakpada Erujabada Chahi nauribi Nupimacha ama Erak Naduna laikidre isingdagi phawgalakidraba angang adu khunjasingna thinaki numidang wairam pung ahum rom tarakpada miyamna maki thawai yauddraba hakchang phangmangam khibane Nupimacha asi Scotland village ta leiba Saikhaugin Boite amadi Sichingnung Boite anigi Chahi ahumda ngairiba machanupi ni hainasu pausiasina makatana phungdorakli atopa paw manamu COVID-19 sathina sogaliba masum yamna wanaraba matamasida National Highway da mangani ban kaukhre National Sport University NSU lingnabagi matangda El Tangnom Village Harau Thil Gilam Gilairiba Yetnaba Asida BJP na lusing balangakna nakal namagi yenglaga thabak tawi haina maral sibigo loinana kangpokpi Civil Society Organization singna hayeng nungthul pung amadagi tang taragi ahing nungyai phawba kangpokpi district manung National Highway paringda total ban kaukhre Kuki NP kangpokpi district ki miyeng makhara KSO Sadar Hills na sinduna KW Sadar Hills KTC KWWO KYU KSO gi branch sing Kuki NP Manipur Achum amade state asigi travel organization sing saruk yaba apunma mifam amana harau thel numit mangani gi total ban chathanaba phirep laukibane ban manung district asigi manung da makhal amatagi gari chatpa yaroi business establishment sing government ki institution sing thong hangba yaroi athing basi thukai basing maduda tholakpa apha phata masa masana daita pugadabane adumapu medical press amani media na singba emergency service ki oinadi satok chusin tawda athingba lairoi hainasu mifam aduna warep lokhi panba yabade lenga na ngarang digi kangpokpi district ki manung sana laiba El Tangnom Harau Thelda NSU gi campus demarcation chathaba hokrabane KSO Sadar Hills ki president Thangmilen ki sakhot tharangi mingde N Biren lenga na travel miam gi sentiment khangbidana hanjin Harau Thel gi lam incross tawnaba honarakpadigi khoisaunaraba miyamna khongjang asi changsinaba phirep lorakpane state lengakna district boundary committee semduna survey tawbigi aroiba report leitringaida NSU gi propose tawriba lam khudimak Imphal West district administration matau karamna district asigi manung salli haina claim tawribano haina sumhakna hangki NSU gi lamgi yenabagi matangda New Delhi gi National Commission for Scheduled Tribe ki court pending de ladiba case asi karigi Manipur lengakna thawoidribano haiba wafam submakna phungdokhi National Sport University gi lamgi demarcation tawrakpa matamda Imphal West amasum Kangpokpi district ki administration animak yawgani haibagi lengakna pikhiba thajaba karigi manghalibano hainasu Thangmilen kipgena lengakta hangki yenariba lam asi Sadar Hills Autonomous District Council gi administration gi makha lei haiba khangna Autonomous District Council na issue asida karigi tumina lairibano haiba wafam sumangna phungdokhi National Sport University sabada athingba ayetpa amadi mafam hongdokhinaba amadi demarcation tawbada athingba amata leite adubo laingakna travel miyamu thawoidaba amadi sentiment khangbidana chathrakpa thawongdi yaba ngamloi laingakna travel miyam gi sentiment khangnai hana lamgi yenaba sigi waroisan ama hana purakadabani haina sumangna phungdokhi District Demarcation Committee ama lingadabane District Boundary Commission gi finding miyamda khangalaba matung demarcation gi thabak chathagadabani haina sumhakna lengakta taksin gi haina pausisin makhatana phungdorakli atopa paw manamu online class yawbu chatpada leopard na attack torakhre South Gujarat leiba Tapi district ki Khapatia village sai tarama pandang ngai diba mahairoi amana ma ki classmate amaga loinana internet connection tauba online class yawbu chatpada leopard amana makhoi ani de attack torokre hari leopard aduna attack torokhiba nupa masa adugi maming Gobit Gamit kawi maha ngausada takulada leiba government art and commerce college ta first year tamliba mahairoi ni ma ki khungangi college adu yaunaba numit khudingi minute mangarom sangna satpa mafamni hairi haukiba yum sagaisada Gobit amasu ma ki maru babin Gamit ka loinana online gi lecture tab satpada leopard aduna makhoi ani de attack torokhibani hairi leopard aduna Gobin gi oi thangba pambom da sikpaga loinana makhong nu su khujina sathina
khotatki hairi matamaduda mahaki marup bamin gamitna mahaki khungangda sienduna mateng pangnaba lauki matamaduda khunja mayam ama tholaktuna makhoi anibu kanki matamaduda leopard adu narak mongsong marakta chungsinduna nanthoki hairi aikhoina ahanba ubada leopard adu sathina akiba pokhi bamin ibani satlingaida leopard aduna chungsinduna aigi khutta sikhibane mafam adu hauji mafam tare tokna phosile haina gobinna phongdorakhi aingonda leopard aduna attack tawringe matam aduda bamina khungang tan sienduna aikhoigi mateng pangnaba aina haiki bamina satlingai matamda aina leopard aduga mayuknana leptuna yengnaduna laiki matam aduda khanghauduna ai boha lagi haibagi matagum ai tamna sungsilakibane adudagi aigi oi thangba khota makna sikhairakhibane aiga leopard aduga akan mamong namnaki aishu aigi thawai hingnanaba aigi leijabi thaduna makalan thingnaki aigi khut adu sathina sokpadagi I leptana tarakhi matam chana khunjasingna lakpibadagi aigi thawai hinghobani haina gobinna paudamlakhi haukiba irai numita gobin hospital gi research tawkhre mahak khudong thibagi wangmada leire masigi matung tarakpada college ke authority singda haijakiba laikre madudi aikhoina college asi tana laktuna online class yawba lakpada aikhoi itomta satana ba amadi aikhoi punna mi tara rom saba mahiroi sing khutta khulai pairaga satpa yabagi ayaba pibiyo hiramasigi matangda lamdam masigi forest range officer na martina gamitna hai aikhoi athuba matamda leopard adu fanaba hilro aduda sarang ani thamle hainasu pausiesna makhatana phungdorokli lushilakpa oina mayamla paung khatanga hapsaramgi mapalamda thokpa india gi wangmda thokpa thawdo amani yamna sukininga oiba masum mayam punchilakana yengba thawdo amasu oikhre mayamda share tawjage kari pauno haibadu Chahi lising aniga changwagi mamangi kusing hangdokre Egypta archaeologist singna Chahi lising aniga changwa henbagi mamangda lairon chankiba makhum kuppa una saba ku yankhaiga mapan karimata tekta kaidana yamna phajana lairamba thengnare haina thangja numita phungdokre telliba media gi miyoi singi mamangda ningthijana laitenglaba ku ama makhum hangdokladuna tim aduna yak lauba masugi ahakpa singyawba lairon chanbagi phina yomba mummified tawraba utki angakpa pot phangkhibadu UNESCO World Heritage Site ama oiriba thainagi Egypt ki konung Memphis ta pak chawraba lairon chanpham Saqqara da phangkhibane masi phangbada aikhoi yamna nungai haina Supreme Council of Antiquities ki Secretary General Mustafa Wazirina haki hensu pausi sida makhatana phongdoragle duga myam asigidi matang sida paus lusinjrage duga ngasi thokpa thawdo athuki maruoiba content myam sing lokhochar matungda horen dairam gi pung 6 dai sujo shuiduna update tawjarake myam adu phok ngai minarasi and thank you